ꯑꯩꯁꯦ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯦꯕ ꯅꯨꯃꯤꯠ ꯇꯥꯕꯁꯤ ꯃꯤꯅ ꯑꯉꯥꯎꯕꯅꯦ ꯍꯥꯏꯔꯗ꯭ꯔꯥꯅ ꯎꯞꯄꯛꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯦ ꯃꯥꯅ ꯍꯥꯏꯅꯦ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯑꯩꯅ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯦ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗꯣ ꯃꯥꯅ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣꯅ ꯍꯥꯏꯔꯛꯄ ꯑꯃꯝꯕꯁꯤꯗ ꯃꯨꯕ ꯍꯪꯖꯤꯜꯂꯦ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯊꯒꯦ ꯑꯗꯨꯅ ꯌꯦꯟ ꯊꯣꯡꯕ ꯂꯧꯔꯨꯒꯦ ꯅꯣꯡ ꯇꯥꯔꯛꯑꯦꯕꯀꯣ ꯅꯣꯡ ꯇꯥꯔꯛꯑꯦ ꯍꯧꯖꯤꯛ ꯅꯣꯡ ꯈꯔ ꯈꯤꯛꯊꯔꯛꯑꯦ ꯑꯩꯒꯤ ꯑꯀꯣꯛꯄ ꯂꯨ ꯑꯀꯣꯛꯄꯁꯤꯗꯅꯦꯕ ꯅꯣꯡ ꯃꯀꯨꯞ ꯈꯤꯛꯊꯔꯛꯑꯦ ꯑꯗꯨꯅ ꯃꯣꯏ ꯁꯥꯏꯁꯦ ꯑꯅꯩꯕꯤ ꯖꯒꯥꯅꯦ ꯅꯣꯡꯒ ꯇꯥꯈꯤꯕꯒꯤ ꯐꯖꯔꯦ sida ꯂꯩꯔꯤꯁꯦ sida ꯀꯨꯜꯂꯤꯁꯦ ꯍꯨꯏ ꯃꯆꯥꯅꯦꯕ ꯍꯨꯏ ꯃꯆꯥ ꯑꯍꯨꯝ ꯕꯤꯕꯤꯗꯨꯒ ꯍꯨꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯔꯦ ꯑꯇꯝ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯐꯖꯕ ꯋꯥꯟꯗꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯃꯄꯨ ꯅꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯁꯦ ꯀꯥꯏꯗ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯃꯣꯏꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯅꯣꯡꯒ ꯇꯥꯔꯀꯥꯟꯗ ꯃꯤꯁꯦ ꯌꯨꯝ ꯊꯣꯡ ꯂꯣꯜꯂꯀꯥꯟꯁꯤꯗꯒ ꯃꯇꯥꯏꯗ ꯀꯨꯜꯂꯤꯁꯦ ꯆꯠꯂꯤꯅꯦ ꯌꯦꯟ ꯂꯧꯕ ꯃꯣꯏ ꯁꯥꯏꯁꯦ ꯅꯣꯡꯒ ꯇꯥꯈꯤꯕ ꯅꯣꯡꯁꯦ ꯃꯆꯤꯠ ꯈꯔ ꯈꯤꯜꯂꯛꯄꯅꯦ ꯑꯩꯗꯤ ꯑꯇꯥꯡꯕꯁꯤꯗ ꯊꯥꯗꯔꯛꯑꯦ ꯅꯠꯇꯦ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯆꯥꯏꯌꯦ ꯌꯥꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯁꯤꯗꯤ ꯈꯔ ꯐꯔꯛ ꯇꯥꯔꯦꯍꯦ ꯑꯁꯤꯒꯤ ꯃꯊꯛ ꯈꯤꯇꯪ ꯍꯥꯏꯒꯠꯂ ꯐꯩ ꯍꯧꯕꯅꯦꯕ ꯃꯣꯏ ꯁꯥꯏꯁꯦ ꯅꯣꯡ ꯇꯥꯔ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯊꯝꯊꯥ ꯀꯟꯅ ꯍꯧꯗꯣꯛꯏꯗꯅ ꯑꯁ ꯂꯣꯏꯔꯦ ꯂꯨ ꯀꯣꯛꯄꯁꯤꯗꯅꯦ ꯂꯨ ꯀꯣꯛꯄꯁꯤꯗ ꯑꯁ ꯂꯣꯏꯔꯦ ꯏꯁꯤꯡ ꯇꯥꯔꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯄꯟꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯆꯨꯝꯅ ꯇꯥꯔꯛꯄ ꯖꯣꯔꯣ ꯖꯣꯔꯣ ꯑꯗꯨꯝ ꯆꯦꯟꯊꯔꯛꯄꯤꯅꯦꯕ ꯃꯣꯏꯗꯤ ꯀꯔꯤꯝ ꯇꯧꯗꯦꯕ ꯑꯩ ꯈꯛꯇꯗꯅꯦꯕ ꯃꯥꯏ ꯃꯩꯀꯩ ꯏꯁꯤꯡ ꯂꯣꯏ ꯇꯩ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯑꯥꯗ ꯈꯛꯇꯪꯗꯅꯦꯕ ꯃꯔꯨ ꯀꯣꯛꯄ ꯃꯤꯁꯦ ꯅꯣꯛꯅꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯁꯥꯏꯗꯗꯤ ꯃꯔꯨ ꯀꯣꯛꯄꯅꯕ ꯌꯦꯟ ꯌꯣꯜꯂꯦ ꯌꯦꯡꯉꯣꯅꯦ ꯌꯦꯟ ꯌꯣꯜꯂꯁꯨ ꯂꯥꯛ ꯑꯗꯨꯅ ꯃꯔꯨ ꯀꯣꯛꯄꯅ ꯌꯦꯟ ꯌꯣꯜꯂꯦ ꯃꯣꯏ ꯃꯔꯨ ꯀꯣꯛꯄ ꯃꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯔꯣꯅꯦ ꯈꯟꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯍꯦꯔꯣꯅꯦ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ 또 मरु को मरु को सब खाना है एक ही गांव में सब निफाज करने वाला मणिपुर का अलग अलग है वो बहुत करना है ना मणिपुर में आप लोग को कुछ नहीं है ये अभी बड़ी चल रहा है देख रहा है फोटो नहीं रहा है फोटो नहीं वो यूट्यूबर मणिपुर हमारा गांव में यूट्यूबर है मणिपुर का ये अभी मैं करता हूँ ना साथ नहीं ये नहीं ये ना डेंजरस है अंदर का यू मथिबुंग ꯉꯧꯅꯦ ꯅ ꯏꯁꯤꯡ ꯅꯤꯔ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯩ ꯌꯥꯝꯕꯅꯦ ꯃꯔꯨ ꯀꯣꯛꯄ ꯂꯩꯁꯦ मैं कल से पाउडर में चाहिए बखा लग जाएगा मैं कल तो भैया ꯌꯦꯔꯨꯝ ꯌꯦꯟ ꯌꯥꯔꯤ ꯌꯦꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯪꯉꯤꯗꯅ ꯌꯥꯝ ꯁꯤꯗꯗꯤ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯣꯏ ꯇꯥꯕꯤꯅꯦꯕ ꯂꯩꯊꯔꯛꯀꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯗꯨꯝ ꯁꯛꯇꯨ ꯑꯗꯨꯝ ꯆꯥꯟꯅꯕꯅꯦ ꯑꯗꯨꯝ ꯌꯥꯝꯕꯅꯦ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯗꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯗꯟꯁꯦ ꯄꯥꯏꯗꯅ ꯁꯗꯟꯁꯦ ꯆꯍꯤ ꯆꯨꯞꯄ ꯁꯤꯗꯤꯐꯥꯎ ꯆꯠꯍꯟꯒꯦꯗꯤ सदन सुमाना मैं आप मत करो ले लेता हूं मैं मुर्गी लेके आया तुम 2 मिनट ऐसे देख लो ना ठीक है ये बड़ा है के बोल रहा है मैं एग्री है फटाफट लेके आ जाता हूं मुर्गी ओके नो प्रॉब्लम ये लो ये मरो भाई कहां है अरे दुकान में फूड ये लो जा ये लो ठोकरे बा दुकान से कोई सिने सलाम भी ने बा अरे ऐसे कि ये ले ये सब लो đó là gì hay rồi cái sắp qua sau đủ rất là đúng thì chỉ chỉ đúng cái này mà phu làm cái phu hồ là gì thì mà là hay gì phu làm cái number one này bây giờ phía phu làm vậy phu cái gì thì vậy đấy là tụi anh sang cái lễ hội mà nhà bây giờ riêng cái khác hai cái sao là đây sao là đây bay bay ओके कल वेरी गुड थैंक यू चलगे अदुदि ये लो लोरे अखोय यामजे लेहौरे मतुंग दम लाव हाय चलु खिगे अदुदि मोय सिदि नोंग तासन मिनेबा अदु पिन मिने मोय लाइ संगब लay सिदि लमी मपान ने पोस्ट ताय अदु बजाय मी gi lam ju dum ko do होय मणिपुरदि याम कन इंगिदना तो मोय सिदि नोंग तासन मिने पा बेकर पुसाव लोरे बेकर ने नान थूरे तो बेकर ने ना खंगेदा तौरिजे कोई चटके फटके तौरे नोंग तासलपै हेनलपना अदि ये लौरुरे ये लौबदगी खर कोई चटके खके तौने नुदांगे नोंग ताबने नोंग खियो को दुइदा दे
ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯁꯤꯒꯤꯗꯤ ꯑꯗꯣ ꯔꯨꯝꯔꯣ ꯌꯦꯟ ꯊꯣꯡꯉꯅꯤ ꯊꯣꯡꯕ ꯊꯥꯛꯄꯗꯨꯗꯤ ꯍꯥꯞꯄꯛꯑꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯃꯌꯥꯝ ꯀꯥꯏꯅꯔꯦ ꯕꯥꯏ ꯕꯥꯏ